Chahi lising kaya gi puari leizaba tongan ba furup kaya na punna khundamina duna amadi furup singna amana amagi mipan tanga duna semgalakhiba apun magi saktam adu chahi tangka kharagi matam asida mami samnakpagi phibam aman lakpa ase laibak thibane khundamina ba kanglop masalgi marakta amana amada thajana ba walak pamanba thawong kaya chatharakpa sina manipur gi apun magi saktam da chawma sinarakle honglakli ba phibam asida na hongnana apun magi saktam ama sagat mina duna lamdam asida mahoksagi ingtappa ponsirol ama hanjilakta ba nabagi tangai fadaba matam ama lakle hana Federation of Civil Society Organization Fox Manipur na lawi hana Fox ke Secretary Information and Publicity Relation na thadorpa jeol amada khangalakle jeol aduna makhatar aduna hai iramda masida ingnisin kun gomdoi gi me ahum dagi thokiba lan aduna maram oraga Manipur kunage semitlon da kham thengna sohalaktuna nomagi suraga hingjaba khundaminari bakanglo khudingmaki mioi singda kham thengna awaba kaya pibdana tana Kunai asida tonga ba crime kaya ama nahogna thohalakna ba machak ama ohelakle punna hingmina ba punna chakhopmina ba thak khuding makta autonomy leiba khunai ama semgat mina ba amade maitei amadi kuki furup ani make internally displaced person IDP sing masa ge yumda hanjin hanna ba amade IDP sing gi semilot fagat hanna ba economy revival of IDP pandam da haukiba December ge kumapan ingnisin kunga manga da hotel Imphal gi sangai hall da lamdam asigi akhang ahi kaya na sarukya duna one day academic discourse on normalization in Manipur habi hiramda khalene na ba meepham ama folks na mapung oiba thodang lokuna panthokkhre ba leire meepham aduda akhang ahi singna thambiram ba suggestion singda yumpham oraga lamdam asida mahoksagi ingtappa phibam hanjilakna ba khongthang sing Federation of Civil Society Organization Fox Manipur na bailena ba singda taksin ba lena Bangthok payaba thabak sing pangtukuna thabakta onthuk amadi kham thengna awachai theng kaya mayoknari ba nakal anima ke IDP singi semilon phagat hanna ba effective amadi practical oiba akhanna ba policy ama Manipur lengakna athubata pakhat piduna lamdam asida mahoksagi ingtappa hanjilakna ba khongthang sing thabakta onthukna ba appeal tawre